ꯑꯍꯥꯟꯕ ꯑꯉꯧꯕ ꯇꯦꯁ ꯇꯧꯕꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯤꯅ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯨꯖꯥꯔꯤꯒꯤ ꯇꯦꯁ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯃꯆꯥ ꯃꯆꯥ ꯋꯥꯎ ꯁꯤꯗꯁꯨ ꯋꯥꯎ ꯁꯤꯗꯝꯁꯨ ꯄꯥꯜꯂꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯝ ꯄꯥꯜꯂꯦ ꯀꯣꯕꯥ ꯌꯦꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯆꯥ ꯀꯣꯟꯕꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯆꯥꯕ ꯌꯥꯔꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯨ ꯆꯥꯕ ꯌꯥꯔꯕ ꯉꯥꯛꯇꯅꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯗ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯍꯥꯏꯒꯠꯂ ꯁꯤ ꯊꯣꯡꯁꯤꯅ ꯌꯥꯝ ꯂꯨꯝꯈꯤꯕꯗꯣ ꯃꯃꯥꯡꯒꯤ ꯑꯗꯨꯒ ꯃꯣꯏ ꯌꯦꯟꯗꯣ ꯇꯤꯟ ꯑꯔ ꯇꯥꯏ ꯑꯣ ꯈꯣꯡ ꯃꯣꯖꯥ ꯍꯥꯞꯄꯤ ꯌꯦꯟꯗꯨꯅꯤꯅꯦ ꯁꯤꯗ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦꯀꯣ ꯍꯥꯏꯗꯤ ꯇꯤꯠ ꯇꯠ ꯃꯆꯥ ꯃꯆꯥ ꯊꯥꯒꯠꯄ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯂꯣꯡ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯖꯔꯒ ꯑꯗꯨꯝ ꯊꯥꯒꯠꯄ ꯍꯧꯔꯒꯦ ꯑꯩ ꯃꯇꯝꯈꯔ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯈꯔ ꯆꯤꯟꯈꯤꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯉꯝꯗꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯊꯣꯛꯄ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯥꯒꯤꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯩꯈꯣই ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯂꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯈꯤꯕꯒꯤ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯄꯥꯔꯇꯤ ꯑꯃ ꯃꯆꯥ ꯑꯃ ꯄꯥꯡꯊꯣꯛꯏꯕꯀꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯁꯔꯥꯎꯟꯗꯤꯡꯒꯤ ꯚ꯭ꯌꯨꯁꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯅ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯚ꯭ꯌꯨ ꯐꯖꯕ ꯌꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯡꯗꯣꯟꯗ ꯌꯨꯝ ꯑꯃꯈꯛꯇꯪꯅꯤ ꯃꯣꯏ ꯈꯛꯇꯅꯤ ꯇꯥꯔꯤꯁꯦ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯣꯏ ꯌꯨꯝꯗꯅꯦꯕꯀꯣ ꯆꯥꯗꯣꯏꯁꯦ ꯑꯗꯨꯗꯨꯒꯤ ꯌꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯔꯥꯎꯟꯗꯤꯡꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯊꯣꯡꯕꯒꯤꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯌꯦꯟ ꯑꯅꯤꯅꯦ ꯆꯤꯡꯌꯦꯟ ꯑꯅꯤꯅꯦ ꯆꯥꯗꯣꯏꯁꯦ ꯑꯗꯨꯒꯤꯁꯨ ꯄꯨꯂꯞ ꯐꯨꯜ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯩꯅꯣꯝ ꯋꯥꯠꯍꯧꯔꯦ ꯃꯦꯝ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯉꯥꯛꯇꯅꯦꯀꯣ ꯌꯥꯎꯔꯤꯁꯤꯡꯁꯦ ꯄꯥꯈꯪ ꯉꯥꯛꯇꯅꯦ ꯅꯨꯄꯤ ꯊꯤꯈꯤꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯀꯣ ꯑꯗꯨꯗꯨꯒꯤ ꯄꯨꯟꯕꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯡꯒꯜꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯍꯧꯕ ꯌꯥꯅꯤꯅ ꯍꯥꯏꯔꯝꯒꯦ ꯇꯧꯅꯤ ꯀꯥꯎꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯚ꯭ꯌꯨ ꯐꯖꯕ ꯍꯣꯏ ꯂꯩꯆꯤꯟꯕꯨꯗꯤ ꯃꯊꯛꯀꯤꯗꯨꯅ ꯐꯖꯩꯀꯣ ꯑꯗꯨꯗꯨꯒ ꯁꯔꯥꯎꯟꯗꯤꯡ ꯃꯣꯏ ꯑꯥꯒꯤꯁꯨ ꯃꯊꯛꯀꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦꯍꯦ ꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯇꯥꯏ ꯁꯤꯁꯦ ꯂꯩꯔꯤꯕ ꯖꯒꯥꯁꯦ आदा मई लंग थालीसे सी एयरपोर्टनेबको सी एयरपोर्टनी अदम इम्फाल असम उरे अदुदुगा सोमदा लिलोंग अराती सिंगजमई केका लोइना उब जगादो सी गाता ओइदोनेबको अदु सिगे सिंगदोन वांगमुदो लेरे अदु सोमदा उरिसिना थौबाल केका ओइदोनेबको थौबालदगी टेक्नोपॉल फो उरे अखोई फोनदो उदबा वाना अखोइना उरे मची उई मची उई टेक्नोपॉल उई अदुगा नुंपोक सेमाई केका सोमना सोम एयरपोर्ट केका ना सोमदा लैदोनेबको अदो यंबियो सिगी युमसे सिंगदोन द मोय खतनेबो लैरिसे सुमाइना सुमाइना लैरिने ममांग दा अखोइना येन हुरानबा युमदुनेबको येंगोंदो सिदा लैरा अदो मोय येन क्या कई लैरिगे मोय सिदा कई प्रॉपर्टी लैरिगे दुसुम मपुगा चमिनर येंगहलागे को अखोइना ngसाई येन अनिमदि फादोखरेदना अदो अरेमा कई लैगिदो अदुम येंगहलागे को ला लाइट था याइन लाइट थालगा हाइपेतंग जूम ताउ मोय कन मनुदे हिंजांग थोंग आई यामबसु यावरि आई हेक इथक को अदुगा इखा मयामसु यावरि दा मै थालो सिदा नाइना इसैगा खोंगिबो उदो याम फजबने समदा खितंग लाम नमी ओ वे सम तो सी उसे कइनोने को उसोइनी को उसोइ पंबीनी अदुगा ममांगी अखोई येन हुरानबदा अखोइसे थालो अखोइसे असमदगी हाइगलकपने सोमदगी लागा सिदा हाइगलकपने सिदा हाइगला सी थोंगसिना याम लुमगिबदो ममांगी अदुगा मोय येंदो तीन अर ताई खोंग मोजा हापी येंदुनी सिदा करियन ब्रिक कौगिसिबो मयाम अदुम खंगादे अदुम हाइबिरमु बाजारे अहुम लैरे किलो अनि अहुम तारमद्रो अहुम ताव याव हेगो मखा लैब्रो मखा चिंगेन ओ चिंगेन मचा मरुम कोनबी मो बनराजा हाइबदा मंगक ता मतु हौदबी लैरे अदुगा सम मथक्तासु यिंगोसे हा मोय इमुंगसे को अदो हिंजांग नापी तबु ओइरो अमा तबु ओइरो लोइना चानै हाइतार मोइना थाबंगैसे अदो मथा सोमगी अमु
ꯑꯁꯣꯝꯒꯤ ꯌꯦꯟ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤ ꯌꯦꯡꯒꯣꯟ ꯊꯨꯡꯉꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯨꯔꯗꯤ ꯍꯧꯖꯤꯛꯇꯤ ꯑꯂꯥꯝ ꯊꯝꯈ꯭ꯔꯦ ꯑꯂꯥꯝ ꯊꯝꯈ꯭ꯔꯦꯕ ꯅꯨꯡꯗꯥꯡꯒꯤ ꯕ꯭ꯂꯣꯛꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯤꯁꯦ ꯁꯤ ꯃꯣꯏ ꯌꯨꯝꯗ ꯊꯥꯖꯕ ꯃꯣꯔꯣꯛ ꯀꯩꯀꯥ ꯄꯥꯜꯂꯦ ꯑꯗꯨꯗꯨꯒ ꯄꯣꯡꯍꯋꯥꯏꯅꯤꯀꯣ ꯄꯣꯡꯍꯋꯥꯏꯁꯦ ꯀꯃꯥꯏ ꯄꯥꯟꯒꯦ ꯄꯣꯡꯍꯋꯥꯏ ꯄꯥꯟꯕꯁꯦ ꯈꯪꯗꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯝꯈꯤꯅꯤ ꯐꯥꯔꯁꯇ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯁꯥꯅꯤꯕ ꯁꯤꯒꯤ ꯃꯄꯥꯟ ꯁꯥꯔꯦꯗꯅꯀꯣ ꯃꯄꯥꯟ ꯁꯥꯔ ꯃꯇꯨꯡꯗ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯈ꯭ꯔꯦ ꯀꯗꯥꯏ ꯃꯄꯥꯟ ꯁꯥꯔ ꯃꯇꯨꯡꯗ ꯁꯤ ꯃꯄꯥꯟꯗꯀꯣ ꯃꯄꯥꯟ ꯁꯥꯔ ꯃꯇꯨꯡꯗ ꯈ꯭ꯋꯥꯏ ꯄꯥꯜꯂꯛꯇꯣꯏꯁꯦ ꯑꯁꯨꯃꯥꯏꯅ ꯃꯆꯥꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯄꯥꯜꯂꯛꯀꯅꯤꯕ ꯁꯤꯒꯤꯁꯦꯀꯣ ꯁꯤ ꯄꯥꯜꯂꯛꯑꯒ ꯑꯆꯧꯕꯗꯤ ꯀꯗꯥꯏ ꯑꯣ ꯍꯦꯛꯈ꯭ꯔꯦꯕ ꯑꯗꯨꯁꯨ ꯄꯥꯟꯕ ꯌꯥꯎꯔꯝꯒꯅ ꯑꯩꯈꯣꯏꯅ ꯎꯗꯕ ꯋꯥꯅꯦꯕꯀꯣ ꯁꯤ ꯄꯣꯡꯍꯋꯥꯏ ꯉꯥꯛꯇꯅꯤ ꯂꯥꯛꯑꯣ ꯂꯤꯟꯅ ꯆꯤꯛꯇꯅ ꯑꯃꯨꯛ ꯂꯥꯛꯑꯣ ꯀꯩ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅꯣ ꯁꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯜꯂꯦ ꯈꯣꯡꯗ꯭ꯔꯨꯝ ꯃꯄꯥꯟ ꯃꯥꯜꯂꯦ ꯇꯣꯔꯕꯣꯠ ꯄꯥꯜꯂꯤꯔꯣ ꯁꯤꯅ ꯍꯉꯣꯏ ꯕꯣꯔꯥꯕꯤ ꯑꯆꯧꯕ ꯎꯃꯣꯔꯣꯛꯁꯦ ꯑꯁ ꯎꯃꯣꯔꯣꯛꯇꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯈꯨꯄꯥꯟꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯆꯥ ꯑꯃ ꯄꯥꯜꯂꯦ ꯁꯤꯗ ꯈꯣꯡꯗ꯭ꯔꯨꯝ ꯅꯥꯎ ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯎꯗꯤ ꯀꯥꯏ ꯂꯩ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯎꯁꯨ ꯂꯣꯏꯅ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯎ ꯀꯔꯣꯝ ꯁꯥꯏꯗꯇ ꯂꯩ ꯑꯗ ꯄꯥꯜꯂꯦ ꯀꯥꯏꯗ ꯑꯗ ꯄꯥꯜꯂꯦ ꯇꯨ ꯈꯣꯡꯗ꯭ꯔꯨꯝ ꯑꯩꯈꯣꯏ ꯃꯤꯠꯇꯤ ꯂꯥꯏꯗꯕꯅꯤꯅꯦ ꯁꯤꯅ ꯇꯦꯖꯄꯇꯥ ꯃꯅꯥ ꯇꯦꯖꯄꯇꯥ ꯄꯥꯝꯕꯤ ꯅꯪꯅ ꯍꯧꯋꯦ ꯍꯨꯏ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯡ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯍꯨꯏꯒ ꯍꯥꯏꯖꯤꯜꯂꯤ ꯃꯔꯤꯡ ꯂꯣꯟꯗ ꯂꯥꯛꯑꯣ ꯑꯗꯨ ꯊꯣꯛꯑꯁꯦ ꯁꯥ ꯃꯔꯣꯏ ꯃꯨꯁꯂꯤꯝ ꯃꯥꯜꯂꯦꯗ ꯁꯤꯗꯤ ꯃꯨꯁꯂꯤꯝꯂꯣ ꯃꯥꯅꯦ ꯀꯥꯏꯗꯩꯅꯣ ꯁꯤ ꯃꯈꯥꯗꯔꯣ ꯁꯤ ꯃꯈꯥ ꯎꯔꯨꯞꯇꯩꯅꯦꯕ ꯑꯣ ꯁꯥ ꯃꯔꯣꯏ ꯍꯨꯔꯥꯟꯕ ꯂꯥꯛꯏꯔꯣ ꯂꯩꯔꯕ ꯂꯥꯛꯏꯔꯣ ꯍꯨꯔꯥꯟꯕ ꯂꯥꯛꯏꯅꯤ ꯑꯣ ꯑꯁ ꯍꯣꯏ ꯀꯣꯟꯅꯅꯕ ꯇꯧꯔꯣꯀꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯃꯆꯥ ꯅꯪꯅ ꯋꯥꯎ ꯁꯤꯗꯁꯨ ꯋꯥꯎ ꯁꯤꯗꯝꯁꯨ ꯄꯥꯜꯂꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯝ ꯄꯥꯜꯂꯦ ꯀꯣꯕ ꯑꯗꯨꯒ ꯑꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯣꯜꯂꯦ ꯍꯟꯗꯛꯇꯤ ꯁꯦꯕꯣꯠ ꯑꯗꯨꯒꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯣꯡꯗ꯭ꯔꯨꯝ ꯑꯗꯨꯝ ꯄꯥꯜꯂꯦ ꯁꯤꯁꯨ ꯁꯦꯕꯣꯠ ꯃꯆꯥ ꯄꯥꯟꯕ ꯍꯧꯔꯦ ꯑꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯃꯣꯔꯣꯛ ꯎꯆꯤ ꯃꯊꯤ ꯃꯣꯔꯣꯛ ꯍꯥꯏꯕꯗꯣ ꯈꯨꯠꯁꯥꯝꯅꯦ ꯁꯤ ꯎꯆꯤ ꯃꯊꯤ ꯑꯣꯏꯔꯁꯨ ꯅꯣꯏ ꯈꯤꯇꯪ ꯆꯥꯎꯋꯤꯅꯦ ꯁꯤꯗꯤ ꯂꯩꯍꯥꯎ ꯐꯕꯩꯔꯥ ꯈꯪꯗꯦ ꯌꯥꯝ ꯁꯥꯕꯅꯤꯀꯣ ꯁꯤ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛꯅꯒ ꯍꯦꯟꯄꯣꯟꯇꯦ ꯁꯤꯅ ꯈꯣꯡꯗ꯭ꯔꯨꯝ ꯑꯁꯥꯡꯕꯤ ꯚꯦꯔꯥꯏꯇꯤꯁꯦ ꯇꯣꯡꯉꯥꯜꯂꯦ ꯃꯣꯏꯁꯦ ꯐꯖꯅ ꯄꯥꯜꯂꯦ ꯁꯤꯁꯨ ꯈꯣꯡꯗ꯭ꯔꯨꯝ ꯑꯇꯦꯟꯕꯤ ꯁꯦꯕꯣꯠ ꯑꯗꯨꯒ ꯁꯦꯕꯣꯠ ꯑꯆꯧꯕ ꯕꯦꯂꯦꯟꯗ꯭ꯔꯤ ꯀꯣꯏ ꯒ꯭ꯔꯤꯟ ꯇꯤ ꯀꯣꯔꯥ ꯒ꯭ꯔꯤꯟ ꯇꯤ ꯂꯤꯃꯟ ꯒ꯭ꯔꯥꯁꯁꯨ ꯍꯥꯏꯕ ꯑꯣꯏꯔꯒꯅꯤ ꯅꯪꯒꯤꯗꯣ ꯂꯤꯃꯟ ꯒ꯭ꯔꯥꯁꯅꯦ ꯑꯗ ꯂꯩꯔꯦ ꯑꯗꯨ ꯌꯦꯟ ꯌꯦꯡꯒꯦ ꯃꯣꯏꯒꯤ ꯁꯣꯝ ꯁꯥꯏꯠꯀꯤꯀꯣ ꯌꯦꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯆꯥ ꯀꯣꯟꯕꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯆꯥꯕ ꯌꯥꯔꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯨ ꯆꯥꯕ ꯌꯥꯔꯕ ꯉꯥꯛꯇꯅꯤ 1 2 3 ꯑꯃꯣꯝꯒ 4 ꯑꯇꯣꯞꯄꯗ ꯂꯩꯔꯤꯕꯣ ꯅꯣꯏ ꯉꯁꯥꯏ ꯐꯥꯕꯒꯤ ꯈꯔ ꯆꯦꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯝꯁꯨ ꯂꯩꯔꯦ ꯀꯣ ꯑꯣ ꯁꯤ ꯃꯔꯨꯝ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦ ꯁꯤꯗ ꯃꯔꯨꯝꯗꯤ ꯌꯥꯎꯗ꯭ꯔꯤ ꯃꯥꯜꯂꯦ ꯁꯤꯕꯨ ꯂꯥꯕ꯭ꯔꯣ ꯁꯤ ꯃꯔꯨꯝ ꯀꯣꯝꯈꯤꯔꯣꯏ ꯑꯇꯣꯞꯄꯗꯗꯤ ꯑꯗꯝꯁꯨ ꯂꯩꯔꯦ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯂꯥꯕ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯉꯁꯥꯏ ꯐꯥꯕꯒꯤ ꯑꯩꯈꯣꯏ ꯆꯦꯟꯈ꯭ꯔꯦꯕ ꯈꯔꯗꯤꯀꯣ ꯑꯦꯖꯦꯟꯗꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯦꯖꯦꯟꯗꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯉꯧꯕ ꯍꯧꯔꯕꯣ ꯍꯧꯔꯦ ꯑꯣ ngồi giờ đấy rồi tại bao có chỉ chính bảo nó chỉ cái gì ra vậy
เอาที่เอาจริงก่อน Hào nào. Sinh viên là học thì bro. มาเนี่ย Bắt đầu. มาริงเย็นนี่มาริงเย็น Maringin. มาลาบะมาอมมานัตระ Ừ. สิกโตไอ้เอาเลยน้ำเราเอาเลยไม่อยู่ข้างจริงเฮ้ยมาเจอเลย biu se si akoi ahan bagi sa test taw bani ko si thak pizza bi am ta yaw de ko akoi yam hoi adu ngatan clean pura clean ngatan ni musiki ahan ba angau ba test taw bagi oi du ni si sina hau bro kamai to ge buzari gi test kamai to ge hau ba inau nang jar ba Chadre. nang jar ba Chadre. hau bro Isagi yen yen hào he. si sai yin puran ba yin na te ko lai bani ngasi gi di Lắc to mang nghe ha. Siêu gì cái nụ. karo kha bi yaw ri ye Chile. Tao bị chile. Sai cái rồi ta. se akha bi pa mamin akha bi jaro ai test taw ge À. si kauna yen ne aduga amaduga mix taw re ko Ăn bắt đầu hết bà sát ra này. Có nó này cô. kauna yen je kala kala Em phải đi xe về này xe bài bà. kala law ra Thôi ta lấy ông ta nổi đi tập. bidep ki wari ji nungai di he BDM là hối chú em lầu là chắc chú. Gari thôi là pha bên đây mà. lan ma de nang lan doi ni ba Hay là sao? Why the phát hay gì vậy tên à? Ama cuma aku sih helmet hap tuh pak. Helmet tên này mà tao nói gì đâu? Ama moi kanggu kerasu helmet hap tuh ni pising susah kiba. Itu nak kayak pha tuh beras ini non pha lah dia. akoi cha bai se manung da mon han la roi ge na ma pan da taw re ko mai na lai re Tôm sup. ma sa thong mo de se lai re Lạc lối sống rồi. Mata nung kok lah. Mà ruồi ra đây chứ đi. se lai re ngasigi chak sili je kai maram gi no hai ba do ai ten tak na hai jarang ge doctor ne ado hayang hangchit magi lepham da posting chakhi dawraba adu gi akoi chak chanari ne mo contribute tawraga chari ni akoi yam hoi akoi ma moi lo yaw re ai gi kha thangba ai gi manaba mayam ma yaw re smaina hauna chamin na doini smaina hara chamin na ba punchi nung sang leiba si side hena tawningai leitre ko haibadi khana senar lei doi saru marak pun ma da ba cha thokpa Hingling ay dako. hingai da Nungai na. Hao thok pa. sibadi nongna ta nongdi sigi don ne ahana kon gi wane amana ya hangi bai aina hangi bai amana loina hangi bai natra adu di haw na chamin na bagi mu yem ne se me mayam chaba hause bujari da ada bicho man bam lei je sin Cái nào? bujari cha da ju ya re da ai chak luk si da lei re smaina haw na chamin na doi ni koi ma si da lei re nate yumbu diwa kya ngang di ne yin mamon so lui ga ji pi doi ne buran ba su nate sot ba su nate Cái mà nó ngang thì mà nó lấy. Mang nó phụ thuộc số hay thì. sar se ko du di Không cho bây giờ phụ thuộc. Em cha. an be za khom ni da mo se ngasigi chak hinjang pajan haw re ko adom ya bro mai dog ge Ngasi matel ro. Ngasi dia tuh nyai. kuk che dum ya bro Kuk sih yang. Kuk tuh tuh nyai. kuk ti samu ma za gu ma ne ma sakti man ma ne Sile. Ôi, cục già thế thì mà thằng. yam haw ne haw bro mama Em hào em. yam haw ko sama ji di ku chu ji lai lai tha bu to na se Mau tangguh kok. du ne ngasi di asmaina cha ba lo sing re mahau di hainingai lai tana haw re hai ta re hai ta re ne tre mahau di hainingai lai tana haw re
ꯑꯗꯣ ꯃꯊꯪꯗꯁꯨ ꯁꯨꯃꯥꯏꯅ ꯃꯄꯨꯅ ꯄꯨꯊꯣꯛꯑꯒ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕ ꯐꯪꯕꯗꯣ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯩ ꯃꯄꯨꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗ꯭ꯔꯦ ꯈꯪꯉꯤ ꯅꯪꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯗꯣ ꯉꯥꯡꯉꯤꯗ ꯃꯤꯉꯣꯟꯗ ꯅꯪ ꯄꯨꯡꯍꯥꯏ ꯍꯥꯏꯒꯅꯨ ꯃꯊꯪꯗ ꯑꯃꯨꯛꯀ ꯏꯁꯄꯣꯟꯁꯔ ꯌꯥꯝ ꯇꯧꯕ ꯄꯨꯂꯞ ꯃꯤꯅꯦ ꯆꯥꯃꯤꯟꯅꯕꯒꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯥꯏꯅꯔꯁꯦ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯕꯁꯨ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ